Waqf Amendment Bill support tawi haina Facebook ta post tawruba BJP Minority Morcha gi President MK Asghar Ali Lilong Sambruk khong da leiba yum miyam na ngarang numidang mai thadokre Thodok thokfam dagi fangba pawma gi matung inna handakta Lok Sabha amate Rajya Sabha gi mifamna Waqf Amendment Bill lisingani kunmanga pass tawkraba matung leibaga sigi Islam lining chetpa singna bill asi handokadapani haina khongjang jangsinari ngai cherak ngarang MK Asghar Ali na mahake Facebook account ke bill asi support tawi haina post ama thagalakhe mahaki post aduna Islam lining chatpa maitei pangal singi thamoida nungai taba ma phone ke masina maram moraga ngarang numidang pung 8 rom tarakpa duaida tungan mafum dagi lakpa mioi lising manga romna mahaki mayumda thomjinarakhe matam aduda mahakti mayumda leiramde hairi Asghar Ali ki mayumda miyam thomjille haibagi paw hek phangbaga security personnel sing su mafam aduda changsilakhe Lilong police station gi OC yauna lakhiba security team aduge khuthangda mahaki wafam adu lale haina sengdoknaba miyam aduna haiki hari adubu Asghar Ali na sengdoraktabadage numidangi pung 9 rom tarakpa aduwaida miyam aduna mahaki yum adu mai thaba horakhibani hari Tongda Asghar Ali na mahaki Facebook account ta mahakna tungan ba video sing share tawduna comment piduna Waqf Amendment Bill lisingani kun mga support tawi hairuba du lale asigumba bill ase khudakta repeal tawgadabani haina sengdorakhe Rajya Sabha amadi Lok Sabha da pass tawkiba Waqf Amendment Bill video share tawraga aigi Facebook post ki post oina tawkiba amadi share oina su tawkiba loina comment oina tungan ba Facebook account singi post khara da comment oina piruba madu ai tasena lanjare Waqf Amendment Bill asibusu ai yaningde amadi masikulap repeal tawgadabani haiba wafam asisu ai social media gi through da ai phangdoksari